Online Manipur YouTube channel as being birba mayam pum nam ko amukah na taram luksari han badayam na maru iba pau ama update tamjage Assam gi court amana Surasanpur dagi hopping sen ko bomiyo amanar ko criminal ga mari leinen chahi kun jelda leina ba sentence pi ki bagi mami amani haji kuri duga matangi update asna laipa ki mathakta lan hoduna Manipur thugaina bhun adbe lal hoba Similun matik saba chairak pibiyo handakta National Investigation Agency NIA gi special team na Myanmar amadi Bangladesh ta best obo khulai paibal al hudu kutpu amaga kusam raduna Bharat ki matakta lan hoduna Manipur amasung laipa ga thugaina ba hodna bagi maral da phakat laba ku kilal hoba amagi lusing ba Similun gangte ain ko iba matik saba chairak piyo haina mai Manipur na mari leina ba singi pukning singsilakli ngasi Imphal gi Nagamapan singjibung lerakta laiba mai Manipur gi wang loi angom sanajoba singhana thatur pachirona mana makhata na hai haujik thokliba Manipur gi irang asiga mari leina na kokta da thokiba bomb blast hakting na chenna bagi mathakta Myanmar amadi Bangladesh ta best obo khulai paiba ku kilal hoba sing kusam na duna leiba asigi mathakta lan hauraga Manipur thugaina hotna bagi damakta NIA na Similun gangtebu ain go iba matik saba thabuk lokhat pramtogi mahakna lusingduna Manipur da ain kaina sangsilakkiba chin kuki narco terrorist singa khusamna duna hojik thokliba Manipur gi irang asi mahakna thokhanduna lakhibani Manipur da thokliba irang asi mari leinana NIA na yamna section na thigatlaba matung kuki lalhuba singi lusingba amma oiriba Similun gangte asi phagat khibani mahak Manipur da thokliba irang sing asida hakthengna chenna bagi mathakta mapan laipak tagi khuchu khulai kaya lonna leiba state sida popi pambi tharga sel thadok thajen tawbada chenari lusingba amani maramaduna laipak asigi mathakta lan hauraga Manipur gi apunba gi saktam thugaina ba misam miyam hatpada hakthengna chenari ba Similun gangte akthuba matamda ain gi oiba matik saba thabuk lokhatlu loinana sathariba lan asiga chumba wel puraktuna shanti puragu haina mai Manipur gi serol asina makhatari adu mathangi update asina kuki gi thengna riba lan hojik su loidre khun ngakpa me ahum tagi chathar ki ba kuki ama jemi tei furup ani gi lan asi hojik loisin bana tre haina kaksing district ki manung sanna leiriba elangko pukpi gi village voluntary force BVF ki post commander irom ibungo na phongdokre mathangi update asna lilong da mitei pangal amasung kabui gi apun ba loop semkre lilong gi akoi bada khundaminer ba mitei pangal amasung kabui furup ki oiba apun ba loop united tri community organization UTCO lilong haina Mingthon ba loop amang asi sem ki bagalonan sa hinawriba mahiro ani hat pada stena basing lenga na capital punishment pina ba taksin kre aduga mathangi update asna ren thun ngambi amasung hemanjet ki mehan angang ani gi saru machet amatu urbasu phanghan biu JC aduga mathangi update asna lanpham da laikhidraba mitei athau basing na ningjeramba pamjeramba matung ina lenga na thabuk tobiu kuki sing na handak landarak tu na miwi kya gi punsi kangu thakta hatuk pikiba amadi miwi cha kya gi punsi awa ba tahan bagi thawong asidi thamoi sokna nuaite lanpham asina maram orge sahi nauriba nupi nganna lukra oi hore lanpham asida aigi su ipure ba laikhidaba na maram oiraga makha tarakpa punsi asi kari tawraga hingani amadi apik icha asina matau karam na hingani khalluba da ki ba amadi tujungba phawi haina khamen loki lanpham da jun taraga humdoida laikhidraba Yumnam Surjit Chahi Nipu Humdoi gi loina bi Yumnam ongbi anaubi Chahi kuntraga mapan na phongdrakli Imphal East ki manung chana laiba Oksu ningtemsa khuldama puroiba laikhideba gi maistakna yumduna pikliba masagi wakhalda hinghauri bi Yumnam ongbi anaubina pausesta makhatana phongdorakibada handa kuki singna yamna tamthiba mongda landarakliba asidagi iramdam Manipur bu kalhonna bagi lanphamda ipuroiba su laikhidraba ipuroiba Yumnam Surjit su nomba yamna kanba miyo ni ngahekta phawba tuminna leiba hainaba minate hawjik aikoina leiriba yum asi Fasilaktre yum asi semjin baga loina ka ama tapthok tune yum asi khara chauthokna ba hotna si haiduna chek nung amadi lengoina singba lobo fawa horabani adubu mahak laikhidabana hankhibana karimata semjin sajin bagi thabuk nang hodre yumnang ongbi anobi amati laikhidraba yumnam surij ki class 1 khakta kariba yumnam nares ko masano pa ama lehori nares sayeng chawroga Manipuri police commando oiba pamhori kuki singna Manipuri maset thana thugaina ba hotna bada loina ba maitei sing atamna landarakli ba sida mitei singna amato oina mama laibak Manipur bulkal hudaba yade amadi Manipuri ki apun bagi saktam kaiba yaroi haina mage ngamjaba thakta hotnaba ubada yamna nungsiba phawi aikoina leiriba oksu ningthemsa hairiba khul asigi akoibada su kuki na khundaba khul kaya ama leiri oksu hairiba khul asisu miteina khul taba apikpa khul ama oiba maramna khul asta leiriba miyo singa hingnungthin ahing numidang khangdana kuki singna karamba matamda landarakadage haina mi paina hingba mafam amani khul asida hojik phawbagi oina kuki singna landarakpa oidrabasu matam amadada landarakpa yabana khul asida leiba miyo singna khul ngakpagi thabuk tawbat natana atai atopa mitei taba khul singda kuki singna landarakpa matamda khul asigi miyo singsu lan mating pangba ayambana chatnei
Kamelot ki lanfam da laikhidraba ipuroibagi damakta laingakna ngasi phawba karigumba amata tawbirakpa leitri subnatagi laikai gi miyosingna tongan tongan mafam singdagi lakpa miyosingna amadi lupsingna lakpiramlaga mateng pangbiramki laingaki haibabu ipuroiba laikhidabagi atai atopa laikhidaba miyosingda pigani hairiba senfam adu account da kablakani haina bank account number lawkiba adu natana karigumba mateng amata panglakhiba leitri senfam adu su hojik phawba account da laklabra amadi laktribra haiba khangdri bank da salaga account check tawduna sel changlabra natragna changdribra haiba su ATM su laktriba maramna khangba ngamdana leiri angang asi su pikliba maramna lairik laisu tamnaba hotnadaba yade mahakna hinglingi matamdadi isagi oiba law laijadraba su thabuk suba nomba yamna kalli nongma phawba thabuk lepte lawgi matamdana law ui aduga law udaba matamdana cheki thabuk sui mahakna su nomduna talakpa senfam adu imung manung puduna hinglambani adubu hojikti mahak laikhidabana imung manung pubagi thabuk khudingma isana purakpa mathau tabana phi saduna imung manung punaba honari mahakna leiringi matamda su phi saduna imung manung pubada adumuk mateng pangduna lakhi ipuroibagi apokpa yumnam kulla amadi apokpi yumnang ongbi khomdon kawi aduga handaki update asna jalingam hairba lairik asna naga singda sauna singnare ZYO Myanmar gi mongloi khuldagi hojikna Churachandpur laituna Kuki National Organizations KNO haiba lalahulu amagi chairman oiba PS Haukipna iba jalingam haiba lairik asina naga singbu chauna singnare haina Jelarong Youth Organization ZYO Nagaland na phongdorakli organization asigi president Arjon Jeliong na kuyek piduna Nagaland ki Paren district ki Janki police station thabu wakat cheron amana hai PS Haukip haiba miyo asina iriba lairik asigi Chapter 5 da Kuki gi maning tamba state asi Manipuri Nagaland Assam Meghalaya Mizoram Tripura Myanmar amasung Bangladesh yawna sandogi hairi jalingam hairiba Kuki gi maning tamba leibak asi United Nation dilairadana League of Nations fawba semjingi matamdagi lairakibani haina lan isilli masida sunatana lairik asigi chapter 8 ki page 117 da Nagaland gi Khonoma village ki Assamese singna Paren district ki Jelarong purup ki nupi singbu phongna namjanam thikna ki haina lanna isinduna purup maselgi marakta ungkhatnaba thokanaba honari Paren district ki Jelarong sing asi Kuki gi lamde lairakhiba purup amani haina su isilli video sing bibagi damakta mayam phungna pumaka na thakachari anoba update ki damakta online Manipur YouTube channel asibunuk sibidana subscribe to biramu thank you